अहानबदा मरोइबा पाउ पिजरे भारत की प्रजा सिंहदा ओइदबा कया हाइजिनदुना थबक तौखिबा बीजेपी सरकार हंदक्ति अमुक हलकनरोय हाइना सीएलपी की लीडर ओक्रम इबोबिना फोंदोखरे ngarang nongalamdaida जेनिम्स की मेल ऑर्थो वार्डगे नानथोक्तुना चेनखिबा टीएच नंदो की खोंगुल लीबगी थबक लेप्तना सथरी चेनबा मियोय तरा पुलिसना फागलपा ngamkhre मोनिका मिहत की मायोक्ता सेमखिबा जेसिना यारिपोक बाजारदा लंबी तंखाई थिंगदुना वाकन मिफम सथखरे असिबा हक्सांग लौसिनदना लैरी अमदि PMGSY की मखादा सेमखिबा कामजोंग सब डिवीजन के इंटर विलेज रोड मपुंग फाना लोसिलमदबना खुंजा सिंह पेनद्रे खुरुमजरी टाइम्स ऑफ मणिपुर न्यूज यंगबरी बसिंगु कुमंथेम जनतन तनाम नोक्सरी हजि मियाम द पाउ संदोंना पिजरी भारत की प्रजा सिंहदा ओइदबा हाइजिनबा कया तौखिबा बीजेपी सरकार हंदक्ति अमुक हलकनरोय हाइना सीएलपी की लीडर ओक्रम इबोबिना फोंदोखरे ओफम असे ngasi एप्रिल 13 दा पांगथोकदबा 38 सुबा लोकसभा मिखलगी आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी के कांग्रेस की मिरेप ओइरिबा के जेम्स के फ्लैग होस्टिंग के थोरमदा फोंदोखिबनी सांगाइप्रो ममांग लेका एयरपोर्ट रोड ता लैबा मिरेप ओइरिबा के जेम्स के युमदा पांगथोकपा फ्लैग सिंखटपगी थोरम अदुदा एमपीसीसी के प्रेसिडेंट गायखांगम हानगी प्रेसिडेंट टीएन हाउकिप मिरेप ओइरिबा के जेम्स एमएलए सिंह एक्स एमएलए सिंह अमदी पार्टी की लुसिंगबा कयासु सरुक याखी सीएलपी लीडर ओक्रम इबोबिना हाइखिबदा लिसिंग अनि तरा मरीदा भारत की मियामदा ओइदबा ngang सरकार पाइखिबा बीजेपी सरकार असिना भारत की मियामबु नमसिनबा होनरी वासक कया सक्तुना प्रजा सिंहबु पंगथानखिबा ngasiदी भारत की प्रजा सिंह ज्ञान तारे आरटीआई एक्टिविस्ट अमना थावा आरटीआई अमदा मोदी सरकार न लुपा करोड़ 5 की मथक्ता एडवर्टाइज तौबदा सेन थादे हाइबगी रिपोर्ट लै हाइना मियामदा खंगनबा लैख्रे थबक्ति तौदबा एडवर्टाइज द ngawba पार्टी असि ngasiदी मियामना असौबा पारा अमा तंबीबा मंतम ओइरे स्टेट असिदसु कांग्रेस पार्टी न तौरंबा थबक कया मखोइना तौबनी हाइनबगी रंग खरा तैसिलगा संगाबगी थबक कन तौरिबसि अंगकपा पोई पांगथोकदरिबा इलेक्शन असि भारत की यामना मरु ओइबा तांकक अमनी स्टेट असिगिसु एमपी सीट अनि असिदा पार्टी असिने थादोकलिबा मिरेप अनि असि माइ पाकहंदुना स्टेट असिगी याइफा थौरांग पाइखटपदा सरुक याहनबियो हाइखे निकोम नाहुसिंगना एलार्ट तौना मैक्सिमम पीगदबनी हंदकी तंजासे हुजिक लैबा यामना कम्युनल ओइबा श्री नरेंद्र मोदी की सेंट्रल गवर्नमेंट हुजिक स्टेट सिदा पालिबा बीजेपी लेड गवर्नमेंट है मसी अहोंबा पुरौद्रदी इंडिया से लोयरनी मणिपुर से लोयरनी अदुना लेटेस्ट टिच देम इन लेसन हाइना अखोय अरोय बि थादरा कोई तौजगदोरिबनी आउटर की मनुंग सनबा तोगान तोगानबा केंद्रदगी लाकपा मियोय क्याना सरुक याखिबा थोरम अदुदा एमपीसीसी की प्रेसिडेंट गायखांगमना हाइखिबदा पांगथोकदरिबा इलेक्शन असि स्टेट असिगिदि अनिसुबा निंगतमनबगी लानफम अमनी प्रजा सिंहना कम्युनल ओइबा पार्टी असि माइथिबा पिरेसि स्टेट असिदा तेलबा मतम सही अनि असिदा मियामना ममुताना खंगले तांकक अनि थोंगना पांगथोकदरिबा मिखल असिदा बीजेपी पार्टी असिबु असौबा परा अमा तंबिरसि कांग्रेस पार्टी न थागचरिबा मिरेप अनि असि मियामना थागतपियो हाइखि हजिक सरकार पार्टी शासन पाइबा बीजेपी सिदी सक्सा फिजेट खुथिन लपा अदिगा ना खुथिन लपा आई नन चनरो खुथिन लपा मयाम सिदी अखोगी इंडिपेंडेंस लेसलक्तरे निंग तमसे मत खरे सिदी अदा निंग तममु हलगनबा तो इलेक्शन नि गरमदना सेकंड इंडिपेंडेंट मूवमेंट नि इंडिपेंडेंट फाइट नि मिरेप ओइरिबा के जेम्स ना हाइखिबदा कांग्रेस पार्टी ना मिरेप ओइना थागत पिरपा असिमक यामना नुंगाई स्टेट असिगी मियामगी याइफनबा थबक क्या तौबा ngamnaba थौना हापियु मिसम मियामगी मायोक्ता लैबा बीजेपी पार्टी दगी मियामना लाथोकपियो हाइखे लिमिरो मयाम सिना ngasibu नुसिबिरेगा नोगी राइट वोटो अमता सुमा हंदना आई हाउ पिपिरो आई हैव ना तोल कुदिंगी अखोगी सेगमेंट पोनिपांगी कुदिंगी जाति खाइदना आई थोंग हमबिरगा मयाम की एमपीआई नी हाइबसे नोगी एमपी नी हाइना सोना हरोना लापियो हाइबसे आई वेलकम तौजबनी
ngarang nongalamdaida Jenims ki male ortho ward ki nanthok tuna sen kiwa TH Nando ki khongo liba ki thabak leptana sathari ma ka mari leinaba mafam kaya khangdok tuna ngasi ayuksu Imphal East ki mafam kaya da paksana thiba humba ki thabak sathakre Imphal East ki additional SP operation TH Krishna Tombi ki lusing makhada Imphal East Commando Porompat Police Lamlai Police amadi Sagolmang Police ki combined team amana Kaibi Loksangkhong Sangdai Kulen Chanung amadi Filen Court ki mafam singda paksana yum sangduna lairamba myoy sing amamam to oina masak khangdokpagi thabak sathaki ayuk pung manga makhai adwai dage mapan khara helakpa adwai fauk sathaki ba operation aduda chawrangna yum chamaga manifurom da search operation adu sathaki adumapu thoidokpa mifami pundi yaukide Nakalamaromda KCP Nando Group ki lusingba Nando ngarang Jenims tagi sen khraba matung Imphal East District Police na lakwat ki case amaga mari leinena Nando sen ki bada sen abani haiba miyai tara Imphal East District Police na fagat khre Tom TV News na fangba paugi matung inadi fagal aba miyai sing adu moidang pok maning laikai dagi ahaivam Ramesor sahi yangkai humdoi apokpa laikhidraba yaima Sagolban maino lerak dagi yumnam Rajesh sahi yangkai nithoi apokpa laikhidraba Ragumani Ukrul dagi Nambasi Kulen dagi Hungyo Roxan sahi nifu manga apokpa laikhidraba Hungyo Samyon Churchanpur gi B Bengnom dagi Lianjal Jom Singson sahi kunthrom doi apokpa laikhidraba George Thawal athokpa miyai lekai dagi Khangembam Arundas sahi nifum doi apokpa Ingo Khangembam Naubi sahi kunthra apokpa KS Deven Chandel gi Yongkhul Village dagi M Washington Sayau sahi kumapan apokpa M Kothau Levi Village dagi Thangsa Mikham sahi kuntaret apokpa Thangsa Angkha Pungdong bam maya lekai dagi Irom Abe Devi sahi kuntra mathoi mapuroiba Naubisa amadi Sagolmang mamang lekai dagi Kunjamayum Anjali sahi kunipan mapuroiba Kesoni hairi Pawosina makha taribadi Hojik police na fagalaba miyai tara asigi manungda Ramesor Sajiwa Central Jail da warden oibani aduga Hungyo Roxana jail gi security ni Dandona sen kiba numit aduda Ramesor amadi Imphal East Police ki reserve line da leiba personnel ahum numidang pung taruk tagi ayuk pung taruk fawba duty pukhi Nando hospital gi bed ta leiba matamda makuta handcuff salaga mahangna tumliba bed aduda solo laga thambani aduga handcuff ki sona Ramesor na paibani Nandona leiba ka aduge hek thangnabada hospital gi nursing gi ka lei aduga Roxana Nandona leiba ka aduge mapan gi sarukta duty tabani numit aduda Roxana Nando gi makut poliba handcuff adugi so Roxana Ramesor da sinaki hairi panbayabadi Nandogi apokpa mapa subol numit kharanigi mamangda hospital da masagi seba toba laklami numit adumakta da demand letter tara mobile phone ani Nandogi phamungdagi police na fagat ke demand note sing adu subol na tongan ba mafam sing da yenthokna ba honaram bani madugi damak subol bu farga hojik sajiwa jail da leiri bani Nungsinaba nupana phone da kauthokraga numit humnigi matungda asiba haksang oina fangkiba Chandrakhong maning laikai dagi sahi tara trukta ngairibi leisabi masa Yansemba Monica mihata senaba sing sibagi serak piu haina ngasu yaripo kaithel da wakan mifam sathakre JSG wakat sing laingak na thabak to onthok pidrabadi makhata na akanba khungjang sing sangsilakadori JSC against the killing of Yansemba Monica amasung Joint Committee on People's Welfare Yaripok na mapung oiba thaudang loduna Chandrakhong khulgi akoibada leiba khulsinggi amadi Yaripok area gi club maira paibi tongan balup kaya na saruk yaduna sathakiba wakan mifam aduda leikhidrabi Monica gi apokpa waina nauna mahaki masanupi bu tamthina hatok pirambagi thodok adubo pendaba phongdokpaga loinana mahak sel amadi atai karisu pamde masanupi hatpada senaba miyosing adubo miyam khangna sibagi serak pibiyo haike JSG convener Sinam Folena Fongdor Kibada Monica Misigi Matangda Ngarang Chandrakhong da Fam Kiba Miamgi Mifamgi Matungina Tongan Balup Kaya Galoina Nangasi Wakat Mifamgi Kongjangasi Sangsin Bani Hojik Police da Faduna Lairiva Miyosing Adu Miat Asida Senai Senade Mara Laina Traga Laite Haiba Adu April Ani Fawgi Manungda Miam da Mayak Seng na Kangan Biu Miat Asida Mara Lairiva Miyosing Miam Mamangda Fasi Togduna Sibagi Serak Piu Karigumba lengak na athuba matamda hiram asida midyang changbiduna JSG wakat sing thabak to onthok triba fawba asiba haksang lo kiroi amadi unclaim ni haina lengak na poloi kibasu yaroi loinena JSC Manipur na leiriva tongan ba CSO Association Organization kya gi mateng loduna hena kanba khongjang sing changsinaba sem sare haike nakalamoromda Monica mihat asibu yamna kan yaningda phongdokpaga loinena misi asiga mari leinena sangsinlapa khongjang khudingda saugatkani amadi saruk yagani haina Yaripok area ge club mari ge apex body ama oiriva Joint Committee on People's Welfare Yaripok na phongdorakli
Ministry of Rural Development Government of India ki senthang makhada PMGSY scheme gi saruk ama oina haukiba lising ani tara marida Kamjong subdivision gi manung sanba Hungpai khul dagi lambui faugdana satkadaba inter-village road connectivity asi sem saba loisin khrabasu khunja singge oina di ngasi su adumak kangathang oina leire haina paumi singge akhanaba kangbu amana hakthengna satuna yengchilubada khangba ngamlakhe hairiba PMGSY gi scheme asi haukiba kumja lising ani tara marigi September tang kuni thoidagi saba haukibani punna crore kun henba senfam sangduna kumja lising ani tara truki March ki tang kunma thoida lambi asi sembaloisin ke adumoinamak High River Inter-Village Road Connectivity asi Department ki khudong saba yenglaga semnambagi sauna mami taba thengnarake kunja singna sathok sasinda khudong sanaba haiduna senthang kaya thadaklabasu ngasidi kunja singda madugi sapsaba kanaba phanganba ngamdana leire lambi asi khul faugdana sabagi mohta khul sing adudage kilometer amani lapthokna sarambadage inter-village connectivity gi wantok leitra hena kunja singna pendaba phangdonarakle High River lambi asina Hongbai Sadongdan Bohormram Jingsom Itham Tangkhul Hundung Khulen Tangkhul Hundung Khudau Singkaf Singtha Marau Langphu Sukbhau amasung Lamdui Amba punna khul tarahumdoi phaunagadabani hairi hiram asigi matangda social worker Tasim Kasungna khunja singna mayoknariba awaba amadi pendaba kya phangdorakhe Hongbai to Lambui PMGSY thabak suba si yeng matamda pendaba kya lai namakta asongi maike ki oina phongdok jabani PMGSY gi lambenje तारिब खुंजा सिगे लाभना मोइना थैदुक चटखिबसि अखोय पेनजदे मरमदि सरकार की प्रोग्राम ददि खुंजा सिगी फावरो थोकदौसि मोइना मोइगी खुदोंग चाबा येंगा मोइगी सिंदोंग तालगा असिगुम लंबेन असि मोइगी खुदोंग चाबा ओरे सेमदोकरे लेहौरिब लम खुंजा मयाम लेरिब मयाम जि किलोमीटर 10 हेना खोंगना होजि PMGSY लंबेन सेमदोकपसिदा खोंदा रही पोट वाना पुथोगा योली मफम जी यबुदा होबे चन्नदन लेरी असिकुम कयामुक से कोगना ननु दमकता PMGSY की लंबेन जी मियाम खुदोंग चाबो इना पीबी ने सरकार न पाखलकपसिदा ठिकादार ने हाइजरा डिपार्टमेंट ने हाइजरा मोगी कन्वीनियंस हम येंगा तुम छुबीग्रे अदुना ngasikum gi chakot khongnang ji porkani na anok सरकार लाकपसिदा नुंगायाबो फंगनी खलमजे एखोय की पेन दब के अमु लेरे Paugi Marakthana Temba Brematang Luxury. The Ramrai Ecotourism Promotion Committee is organizing a fundraising promotion event of music, mountain biking, boating, landscape photography, indigenous food and cultural shows of different communities for the development of the Ramrai Ecotourism Ramrai Village, Imphal, Manipur State at the theme Calling a Nature Creation on 29th March 2019. Available features: 50 early birds at the event will get entry-free ticket. Every photographer, cycle rider and motorcycle rider will get 50% discount on entry at the event. Bring your own cycle to ride on Ramrai track. Bring your own tent for camping and also bring your own still camera for landscape photography. Participate and win exciting prizes, photo competitions at the event. Music is the movement of sound that can reach to the soul. Where words fail, music speaks. Lamjingba Jewelry na adom-gidamak khwaidagi asengba sana khwaidagi ahongba sana asamalda fanghanjari. Aikhoigi service singdi inat ki oiba design sing ready made ta fanghanjari. Singnaningai oidraba asengba sana khaktamak pizari. Manung matam sana order delivery sing pizari. Sana asamal khwaidagi nemna logzari. Nomaizing numitsu adomgi service ta leizari. Ngasimak lengsin birau Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbaJewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewelry. Good quality is our priority. Break Matungda Makatapa Pong Pizari. Lebag asigi miyam gi yaifanaba thorang kaya paikhaliba Bharat ke Prime Minister bu amukhana Prime Minister ohenaba BJP na lakadurba Lok Sabha mikhalda inaramadi outer da thadokliba mirep singbu lamdam asigi miyam na sogotpiyo haina LJP ge National Vice President su oiriba CFNPD Minister Karam Syam na phongdokhre.
ngasi Babupara leba party asigi office ta pangthokiba paumi singa unaba amada karam syamna makha tana haike rajniti haibasi panglauda lauraga hekta yade asoba issue kya da Bharat ki Prime Minister da ningthina lamdam asida tholiba issue sing paudamduna khangan bangamba sangi aikhoida hojik mathau taribadi center amadi state ta puna sasan paimina ba asini maramaduna NDA na thagaliba mirepta aikhoi puna sogatmina si haike sama di sana politician itu di bodi macam dekara pengalaman nanti pengalaman itu belum jauh lagi dia ada uji di saya ini sana nak si lainnya nak itu Theatre Center Manipur na sinduna ngasi Manipur Press Club ta World Theatre Day gi thoram pangthokre saliba sahi asigi oina tha asigi kunmari da pangthokadawa Asian Theatre Day gi thoram punsinduna pangthokiba thoram aduda Social Educationist amadi Social Worker Dr. S. Manautona Sip Host amadi Theatre Center Manipur gi President Nava Warepana Thoramapu oina saruk yakhe Theatre gi lamda saknairava L. Kesorjet amadi L. Brazamahona BM Mekola Lifetime Achievement Award fangke amadi puning thogatke Thoramapu aikiva Nava Warepana mahaki oiba warol pireduna ngasi gi lengakna malemda lamdam asigi nat amadi chanalon chatpu saktak na honariva theater bu tawjariba singda akhanaba mityeng sangbiba mathau tai haiba yauna mafong kaya thamkhi theater hariba art discipline maru oina art and culture gi lam masida kari karamba thogdang lawbirak payabage haiba jusu nungsibiduna punna khanna minanabagi tanjamsu ngasigi numit asida lawjeri amadi yaifaba yamnamak manglom de changsinba civilization gi maike de changsinba miyoibagi culture se human culture prithvi se amatani haibagi wakhallon de changsin jariba aikhogi theater gi wakhallon asi malem sinbe thungna sandokpa asida lamdam asida leiriba picture basu Manipur sana leibaksu yawba ngamnanabagi khongtangda changsinjaba adugumba palan thauram amani haibasi Bharata lairaba laihandaba amadi muthanava NYAY Nyuntam Aya Yojana Minimum Income Guarantee Scheme kauba scheme ama AICC ki President Rahul Gandhi na lauthokre haina CLP ki leader Okram Ibovina paumi singa unaba amada phongdokre MPCC ki President Gaikhangam MLA singamade party ki lusingba kyasu saruk yaduna ngasi Congress babanda pangthokhiba paugi mifam aduda Okram Ibovina makha taraduna AICC ki President Rahul Gandhi na haukiba March 15 da NYAY Minimum Income Guarantee Scheme kauba scheme ama hongdoke karigumba Bharat ki miyamna party asibu nungsibiduna sakti sinaba tarabadi hairiba scheme asi sanahangani haibigi paungjel miyamda pibani scheme asina imung amagi miyoi amana tha amada lupa lising taruk phangba aduga imung adugi miyoi mangana masigi khudong saba phangadaba scheme amani lairabagi pankhai makhada leiba miyoi singda khudong saba phangadoriba scheme asina imung crore manga romgi miyoi crore kun manga romda kanaba pibada natana sahida lupa lising humudrani thoi phangbagi khudong saba leigani Malemgi oina khwaidagi chawba lairaba muthanabagi upai oigadaba scheme asi Congress Party da miyamna nungsibiduna sakti sinarabadi thabak oina pangthoktuna kanaba phangangani haibasi party sigi lengdraba wasakni Bharat ki fauruba economist kangbu amana semba scheme asina thabak oina onthokpa ngamba tarabadi Bharat ta lairaba haibadu leiraroi UPA gi matamdasu paikhatkiba MG NRGS na Bharat ki praja crore 13 rom kanaba phanganke party sina hogdoliba thorang asi praja singda phanghanaba honabada miyamna party sibu nungsibiyo haike schemes gi makhada below property line gi makhada leiba educated unemployed oiro aduga lairaba farmer gi family oiro hariba category sigi manungda challagadi masigi si pigani haidna Sri Rahul Gandhi jina handak tawgadoriba 33 lak suba lok sabha gi election jida India da leiba praja sing Manipur da leiba praja sing na nungsibina Congress da vote pibidna Congress led government haisira UPA third haisira machine karigumba power paira di haiba center da power paira badi ada masigi scheme se akoi sungsoi soidna tawgani Tangkak ani thokna pangthokadoriba 33 suba Lok Sabha mikhal gidamak mirep oigedaba singna mirep se pisinba ngarang nungthil loisin khibaga loinena ngasi mirep se lokthokpagi matam su loikhre Autor amadi inner da mirep se pisin giba singna mirep se amata lokthokidre
अहानबा तांककी ओइना आउटर दा मिरेप निपान अदुगा इनर दना मिरेप तरामाथोइना मिखल थेंगनरगनी अपुनबा असेंबली कॉन्स्टिट्यूएंसी कुनिपान पुनसिंदुना सारिबा आउटर पार्लियामेंट्री कॉन्स्टिट्यूएंसी मिखल मथंग थागी तरामाथोइदा पांथोकदबनी मिरेप ओरिबा सिंगना मिखल असिदा माय पाकलबदी लमदम असिदा मायोकनरिबा इशू सिंगी वारुसिन पुरकनबा खोंथांग लौखटकनी हाइबा यावना वफम कया फोंदोनरकली सेमसे हाइबने अदु सेमनिंगबा पामबगी मदुदा नहा अमा ओइना इशू चंगजरगा मदुदा डेडिकेट तौरगा तौजगे हाइबनी अदुना टुगेदर फॉर चेंज वी नीड हाइबसे आइगी मेसेज पिनी ऐहकसे मयामदाइना अपील तौजबनी मरंदी नुसिबिउ मरंदी अखोइसे आई अहमददी चिंता अमतंग ओइना अखोइसे चोखतमिनसे मरंदी नुसिनबा हाइबसे चोखतबतु लेत्रबदी अखोइ कदाइदो अखोइ नुसिरगा लेगदगे चिंगमिना चाक तांगबा अदुगा तांगमिना चाक चाबा अदुदी यारोय चिंगमिसु चाक तांगदबा चाक चामिनबा तांगिसु चाक चाबा पुलप सिमाइना लेमिनारबदी अदुगा लमसु अदुम डेभलप तमिनारबदी अखोइ मणिपुर नुसिजाग्रबा अखोइ थाइनादिगे अखोइ नुसिरगा लामिनबसे सिकुमना अमतंग ओइना मुक लेमिनसे हाइबगी आई नंबर 1 अपीलिंग अदुगा सोइदना आइना नमजबा मखै आइगी एमपी अमगे थोदमदो मति चाना आइगी अहमदा खुंगान थोरंदा अदुगा लाइरबसिंग तमदा आई तोबजगनी अदुगा डेभलपमेंट सिकत खंजरगा आइसि मयांगे प्रजाय तमसेबा तोबजगेना आई थोजबनी NPF ना हुजी खलजेसी अखुने जाति बिजाति खायदना अखोगी लमदम जलेरिबा मिओय लोयनमक्सी करम मोंग द हेना नुसिना पानबा यानगे हाबिसे अखोई मदुइदमक्ता होनजबने हारिबा वहाइसी अखोगी हाना 2017 गी ममांग दा पालिबा सरकार गी मतम अदुदा यामना अखोई मणिपुर सी इरांग याम हौरमे 2017 दगी अनौबा सरकार लाकपा मतुंगददी मसी NPF का यावरगा सेमा मतमदा नुसिनबा लमदम सी यामना इंगथबा मतम सी अखोई उबा फंगे मसीना साखी ओइदना NPF दी हानगिसु होजिकिसु चप माने अदुबो सरकार दुना मागी attitude to hongakpadi damakta 17 mamang 17 matungi ahongbasi masi akoi masi yamna kanna 2019 sidadi akoi leiriba akoi manipur gi lamda masidagi dongda pura haraga delhi da show akoi si amatani nungsina panmina si habigi masigi message akoi punana bi damakta delhi sarketa integrity protect the Manipur integrity. Number 2, to oppose the CAP 2016 and to protect the integrity, indigenous and culture of Manipur. I mean, Angam Karungkom, NCP candidate outer Manipur. Aina hundred lips of Maramdi Manipur labor Praja sing a Sigamutani. Then Kogi Manipur Sida labor issue sing a Sigi. The Shinarda boundary issue, Adigi CAB issue. Adatate Atopa issue comes lady, Mayam sing a sea economy, Shenbuk Sergeant Bamsung, Paranabidam with the same of Bidamoni. Masida, a political party Moina. The Masibu Kanayam Pajana, Praja the Moikon action duna, Manipur integrity in the bank, unity in the Muta, action number Duni, Madune Pandamji. Agenda Oina Manipur the Chingtam Amasung, Lady Mayamsi, Nusi Chanana, Moy Himinaba, Adu Pandam, the Honorable Sim, the Mang Targets at Lambadu, Adu Ehak the Su, Adu follow over the second Habisi, 100 Tanzania, Aduga Loinana, the Koi. Mamangda Koigi MP Habisity retirement post Gumna as veteran politician sing Ahan Sing Tharmanina and Nexena Handaki candidate Barangasu Kaidi and how I was Oigini Habis Haze, Aduga Loinina is triple time, double time in a walk to Guinea Habisi, Mayam. Panbayabadi Ani Super Tankaki Oina, Mirep Taramatoina Lamba Toneriva, Inergi Mikalsu, Matang Tagi Tarani Palda, Pangtoka Davani, Aduga, Bot Masina Me Kunhumdoida Punatiga Davani. Northeast Handloom Exhibition cum Cultural Exchange Program Lisingani Taramapan Matang Thagi Mangadagi Mapal Fauba Tripuragi Konung Agartalada International Peace and Social Advancement IPSA na Sinduna Fangtok Lagani
North East India ki tuan mafam singda masoi takrava Manipuri sing amato oina punsinba wakalonda exhibition cum cultural exchange program asi sinbani. Masida miyam hupna saruk yabiyo haina IPSA-gi mayai loisengda pangthokiba paumi singa unaba amada IPSA-gi President Joychandra Konthokjamna haikre. Mangna makha taraduna Aikoigi ipa ipu singna thambiramba nat chana launchat jagoi isai amadi martial arts pu yokhatnabagi pandamda program asi sinbani. Exhibition asida Manipur dagi stall kuntrana saruk yagani. Exhibition asida saruk yaningba miyoi singna Kaisampata laiba IPSA-gi office dagi akupa morol khangnaba yagani haike. Tripura Chalaga, Tripura the Ladyba, Pishavasing, Amadi, Aikogi, culture gi over troopsing, I could Unaduna, Makogi Awanunga, I could worry Shanaduna, Mafam Asdejda, Makoina, culture bu. Pamzaba amadi aikoi yungkham amadi aikoi kona saba phisalong sa singbu pamzaba leiragadi aikoi mafam asida aikoi lahanduna makoi bu aikoina paisa changhandana IPSA-na sinja langjaraga makoi frida aikoina tamanna bagi damakta aikoina changsinjaba adugunloba khongthangni Saliva Thasagi Ahumda Sikkim Gi Marsakta Laiva College of Agricultural Engineering and Post Harvest Technology da Assistant Professor Oina Thabak Tauba Faying Dagi Angom Ingo Sahat Kiba Thokdoka Mari Lenena Sem Kiba Jesina Sangshin Gadaba Kongjang Matam Kharge Oina Handokre Thokdok Asigi Matang da Sem Kiba Jesi against the brutal killing of Assistant Professor Angom Ingo Sa Singh Fayeng Imphal West Amadi Chief Minister N Biren Gangasi Famineduna Jesina Taliba Dabi Singi Matangda Yanaba Purakle Amadi Chief Minister na Mihat Asigi Matangda Akanbe Action Lobada Mateng Pangani Haibagi Thazaba Pirakpadagi Jesina Sanction Gadaba Kongjang Singh Matam Kharge Oina Handokibani Haina Jesigi Convener N Ramesh Kumarna Thadorokpa Serol Amana Fongdorakli Journalist Kishore Chandra Wangkhemchana Kaisum Sangda Lairakpa Numit Chamani Helaklaba Tanfamasida Justice L.S. Zamir Amadi Justice K.H. Nobinna NSA gi Makhada Yamnabada Numit Kiani detain Toba Yabage Haibagi Wile Reserve Tawduna Thamkiba adu Hojikti Wile Toba Matam Oire Haina Kanglaipak Kanba Loop Manipurna Thadorokpa Serol Amana Khangalakle Loop Asigi Secretary General Ngamkhai ngakpa luang na thadorokpa serol asina makha tari madudi Jail Authority gi maikai dagisu Right to Freedom of Expression exercise tobuni hairiba Kishore Chandra na haksel gi phibam nongmagi soksilakpa asi mapung phana yenthok haningli Manipur High Court ki Chief Justice Ramalingam Sudhakar na Mari Lainaba Justice Bench ta NSA detain gi akaknaba detention period khangan birabadi case thengthariba Kishore Chandra amadi mahaki imung manungda wakal pothabgi tanja ama oigani haina phongdorakli Kanglai Kunaida Sanadaba Mongda Ulauda Sana Yunairamba Aduda Yau Kiva Mio Sing Tasage Contra Faupi Manunda Sanjarakadabani Haina Lal Holup KCP People's War Group na Thadorokpa Serol Amana Hairagli Cherul Aduna Makha Taribadi Sana Yunaibagi Thoram Adubu Sinkiva Kai Ningtivi Hairiva Kanglup Asi Matam Kaktana Tingjile Karigumba Atingba Sigi Mayokta Ake Amo Sangdamnaba Amadi Party Silamba Tarabadi Hakpa Sairak Pangani Lamdam asigi chana kanglon gi wangmada sana yunerem sing lup ki cherak phangada watli hainasu serol aduna section wa thamlakli Paugi marakthana atenba brema tangalongminase Hello, good morning sir. Welcome to Lamjingba Motors. How may I help you? Lamjingba Motor na miyam da kana ba piri basing se kari no Khudong chaba kaya ma pizari Aikoina phanganjariba products singdi trucks, tippers, haulage, bus, amasung genset ni. Documents ichang changdana adomi sale amadi matam manghandana loan gi khudong chaba pizari. HDFC Bank, Lamjingba Finance amadi Shri Ram Finance kasu khutsamna na junction minari. Matik charba khutsu khulai amadi crane yauraba. Aikoi gi sport servicing van adomgi damakta matam pumbada leijari. Bus sing yon madanatana school, college, universities, office ki dama contract basis ta lobi bagi khudong chaba su thamjari. Amadi genuine lay parts sing su phangbigani. Adom gi mai pakpana aikoi gi mai pakpana. Break matungda mayam bamukana taram noksari Asit awan tha lakpa matam asida umang singda khangogdana mai salakpa matamda matau karamna kangadage haibigi matangda khunja sing wakhan tahanbagi thorum ama ngasi Tengnopal district ke Kangsang village amadi Aimon Satu village ta pangthokre Forest Office Tengnopal na sindona pangthokba thorum aduda department ki maikai dagi akhangai singna lamai chalakpa matamda lakhot kadaba section thorang singi matangda sugaina khangan khe
Haukiba sahi kharada mangkiba miyam gi paisa punamak tek takaidana leiri Imphal Urban Cooperative Bank ki shareholder singna bank asi haukiba sahi yankhai romdagi thamlakliba thajaba adu manghaloi haina Cooperative Bank asi gi administrator Armstrong Pamena phongdorakli ofam asi mangna ngasi Manipur Press Club ta pangthokiba paugi mifam amada phongdokhibani mangna makha taraduna lising amaga chamapan humputarukta haudokiba bank asi awang nongpok lamdam gi oina khwaidagi fajana mathau tawba bank ama oirami Board member Karana Masagi Kanaba Thirakpadagi RBI gi matung ina haukiba sahi tarabanga asida Cooperative Bank asi khwaidagi degrade tawraba bank ama oirakibani athuba matamda hanagumna mathau tawhanaba kana honari miyamnasu ninghanaba tawbigano haike how se major problem se NPAs non performing assets loan se ekoina pithok se 10-15 years back pithok se ekoi regulate phajana tawdraga pithok padigi loan repayment se lakpa ngamdre huzik ekoi gi defaulter se ekoi khabar su kadai kadai su ekoi ming phawa phongdok pire adu repayment khra khra dilai adu bu moi gi repayment laktabigi maram aduna oiraga ekoi gi huzik NPAs non performing assets se about 60% the lere, which is compared to other banks unthinkable. Other banks they have maximum 10% or below, but ekoi Imphal Urban Cooperative Bank situation say 60% non-performing assets lere. Adu ekoi how to restructure the bank have steps the ekoi adu sukra deal toguni. So government gi share asigi bank aikoi gi total deposit say about 300 crores. Imphal East District ki Harau Rogda leiba the Youth Modern Club na sinduna haukiba tang taratrukta Bharat ki oina ihan hana pangthokiba Body Power Beach Body Carnival singani taramapanda Beach Body ge title fangkraba Harau Rog awang lekai degi Bikas Usambu okpagi asamba thoram ama ngasi Manipur Press Club ta pangthokre Indian actors su oiriva India ke fitness icon Sahil Khan amadi Salman Khan UK the best over Body Power ge Nick Orton ga khusamnaduna pangthokiba fitness event aduda Bikas Usambu mahangna fidamningai oiriva title asi phanglakpada harau tayamna okay no bahai tare item je ongta de tadriba Beach Body contest ta winner oidana champion oidana aikogi numit marini gi Dubai free trip ki Kudung Sabama Pangdana Tauribasi, Masi Youth Modern Club ki Maike hanging itana, and ye Bikasi, hanging itana Tagatpani, Tagasabani Kuna, Tunda Magi Pusi, Tunda Horkadaba, Sigi Kanosida, Angamba, Youth Modern Club ki Maike the Angamba, Mateng Pangdana, Maxi items that Magi Minchat Leba, Adum Labalekagi, Ganomoina, Narola Moina, Minchat Proposinu, Aduga. Modern Club ki maike digi su angamba mating du pangani haibasima si thamjari Jiribamdagi Imphal da yen machinjak purakka truck ama mai chalakpadagi purakpa mal sang sing tumna mangta khre mai adu karidagi horkibano haiba sabsaba khangma ngamdri hairi Nakalamromda ngarang numidang singjamai thong wangmadasu mafam khangdana horakiba maina dukan kya maina sakre Helping Hands for People Manipurna sapong lopa sahi ani mapung parak pagi mapok kumon thoram ngasi Palace Compound da leiva lamnyan ba sangnen da pangthokre thoram maduda wangang landana Zenimski Medical Superintendent Dr. Jitendra Ningombana Dr. Singna leiriva asidi sumnagi ana lain khaktagini adubu Helping Hands for People gi thomi singna lauriba thodang sing asidi Dr. Singna lauriba thodang dagi saruk sama heli haiba da haiman ba thokloi haiba wafum kya phongdokhi aduna CMSD sigi widow oiraba adagi AY card paibaga differently able person ga si khoi paiba yabdi aduga masagi Ayushman Bharat kisina abagi 2011-12 ta census ta base torga mogi category ma thana data de enter tawde leibdi India amadi Myanmar leibak ani gi marakta afaba mari thamnabagi pandamda ngase Manipur gi amthangnariba Myanmar ge Army Rising Day numita More da leiriba niphumdoi suba Assam Rifles ge Lieutenant Colonel Syamlal Paul amadi Major Akshay yauna Bharat ge lanmi singna More gate number 1 lom da leiriba Indo Myanmar Iron Bridge ta Myanmar Army da khudol pot kya tamkhre
loinana Myanmar Army gi maikai dagisu Assam Rifles ta khudol pot kya tamkhe Assam da lairiba yelongmi singi hak amadi yelongmi singi sakthung phanganabagi pandamda ngasi the Assam Indigenous People Protection Committee AIPPC Borkola Committee haina mingthonba lup ama semkhre hiramasigi matangda Borja Trapur Bazarda Sam Udin Barbhuya AIPPC gi advisor Thomas Udin amadi Sahadeb Rajbangsina president member sing oina saruk yaduna mifam amasu bangthokhe mifam aduna Samudin Barhuya Kumar Singh Rajbangsi Didarul Laskar Rasid Samad Barhuya amadi Hilal Ahmad Mazumdarbu mathangsina Borkola Branski President, Vice President, General Secretary, Joint Secretary amadi Finance Secretary oina khanki loinana mioi tara manga amana member oina hapkhre mifam maduda saruk yakhiba AIPPC gi Secretary Seram Herajina Yelomi Singi Fangpham Thokpa Haksing Phangdriba Fawba Punna Thengnaminasi haina Yelomi Miyam gi Pungning Chingsinki Organizing Committee Padma Kumar Saitya gi Kumaina Sinduna Manipur gi Sanskriti da on balak pa haiba hiramda Padma Kumar Memorial Lecture ngasi Imphal West gi Lamboi Khongnang Khongda leiba Shrine Playhouse Chorus Repertory Theatre da pangthokre ahum suba Padma Kumar gi Saitya gi kumai lisingani taramapan gi saruk amo ina pangthokiba lecture aduda Theatre Director Ratan Thiam amadi Dr. IS Kangjamna athoi balengbira pusing oina saruk yakhe loinana thorom adugi saruk ama oina laikhidraba Padma Kumar gi photo da haika laika tamduna ikai khumna ba utki thorom aduda wangangaduna Theatre Director Dr. Ratan Thiamna ngasi malem gi thakta nat chanabi amadi Saitya ase honglakle Technology gi lamda sakholakpa akoibagi phibam kaitharakliba amasung globalization na pirakliba saitheng sing asidagi aikhogi nat chanabi amadi Saitya si kanba ngamgadoribra haibasi asobo wahang ama oiri hairi mafam kuding with the sea problems in layer music globally yam chaw with sumi karigino hida historically human civilization see Homo erectus like Homo sapiens were lambi si punga na select on the stage new sina quite a sati but juk amanda tam lao ye mother day for the macol na fascism fascist singi angat to makogi Iran makogi wakalun si mingon that what the name of wakalun si mang targa Europe entire Europe again Britain globally but they had to tea and what the Paugi Marathana tenba bre amagabong luxury Preki matungda Manipur gi mapan gi pawmo pijari haukiba numit kharani asida Tripura gi tongan mamafam kayada CPIM gi mirep amadi supporter kaya gi mathakta sasan pairiba dal gi worker singna hanjin attack chatharak pabu ninda tawraduna dal asina makoi gi mirep sing supporter sing amadi worker sing bu ngakpi senbinava Election Commission of India ECI da takshin khrei hiramasi gi matangda Politburo member Nilotpal Basu amasung CPI National Secretary D Rajana Lusingba CPI amasung CPIM gi mihut kangbu amana ECI gi mifam pangthoktuna unakhre haire mihut kangbu aduna mifam aduda sasan pariba dalgi gunda singna maruoina left front amasung masigi mirep singbu target tawriba Tripura amasung West Bengal da oirakliba law and order gi fibam gi matangda kupna khangan khe haina pawduna pankhe
Lakliba Lok Sabha Mikhal gi bot khom bagi thaba kangkhalak paga loinana Prime Minister Narendra Modi amadi BJP gi President Amit Shah na saruk yagadaba asoba rally kya yauna party asina Assam da sayola sida campaign sathagadori. Modi na lakliba sagol sen numita Amit Shah na Kalia Bor amasung Jorhat ta pangthokadaba rally singda saruk yagadori. Maduda Modi na lakliba thangje numita Gopur amasung Moranda Mikhal gi campaign sathagadori hairi. Prime Minister Narendra Modi na haikre US, Russia amadi China gi matungda India su space power gi lamda masagi oiva mafam ama kanba ngamle. Wafam ase Indian scientists singna mission Shakti gi makhada anti-satellite missile ASAT sijanaduna yamna telba minute ahum gi manungda low orbit satellite amabu mai pakna thugaiba ngamkhraba matungda Modi na phongdokhibani. Hojik ngasi nungtil da phongkhiba Manipuri pause singe maroiba pawmu pune yeminase. Kanglei Pak ki Maira Congress ki KJMs ki Mikhal di Firal Chingkhat Kre BJP Sarkar handakti amuk halak laroi O Ibovi MCS Officer Bal Krishna da Department ahum gi Director Oihanbadagi Krishna su saba jagoi shungakpa pungsu yaiba haibadu tare Journalist Kishore Chan Wangkhemcha NSA da Fajin bagi wayal lauthokpu matam oire KKL Nando Fava ngamnaba kaibi mai kaida combing operation chathakre Myanmar dagi chenthorakpa ulfa gi kada taret fare Pandam INC outer mirror ki firal chingkhatkre Congress na tawramba thabak sing BJP gi laingak asina sahi ahum fawba maikum hanglaba su loiroi Ibovi Lok Sabha Mikhal da Narendra Modi amuk hana Prime Minister oinanaba aikhoi punna hot aminasi Karam Shyam Yen purakpa truck ama mai chakre Udlauda sana yunai khiwa sing Lup ki Cherak Watli People's War Group Marxist Center Pauzel Inergi scrutiny da mirep tara ayaba pikre ECI na MPP gi Jugindro Sakhangkre Pangthok kadawriba election nasi mangkhiba hak phangnabani gai khangam Singkap khulda polio pitakpa matamdata nurse khak lagle Hojik aroibada maroiba pawmu kana phangbigani Bharat ki praja singda oidaba kaya haijinjana thabak tawkhiba BJP sarkar handakti amuk halaklaroi haina CLP gi leader Okram Ibovina phongdokhre Ngarang nongalamdaida Jenims ki male ortho watage nantoktuna sen kiva TH Nando gi khongol liba gi thabak leptana sathari chena bamioi tara police na fagar pangamkre Monica Mihat ki mayok ta sem kiba jesina yaripok bazar da lambi tangkhai thingdana wakan mifam satakre asiba hakchang loksindana leiri amadi PMGSY gi makhada sem kiba Kamjong subdivision gi intervillage road mapung fana losilam davana Kunja Singh Penadre ngasi gi nadi matang sida Manipuri Paulo jare Times of Manipur News yang beri basing bamu kana kurum jare